Yeah. ꯍꯧꯈꯤꯕ ꯇꯥꯔꯤꯛ 10ꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯀꯣꯚꯔꯦꯖ ꯇꯧꯕ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯃꯤꯁꯤꯡ ꯇꯣꯡꯕ MST ꯒꯥꯔꯤꯕꯨ ꯒ꯭ꯋꯥꯜꯇꯥꯏꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯡꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯦꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯨꯊꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯔꯥꯡ ꯀꯣꯀꯣꯃꯤꯅ ꯀꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯁꯤ ꯀꯩꯊꯦꯜ ꯐꯝꯕ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯟꯕꯗ ꯅꯠꯇꯅ ꯂꯝꯕꯤ ꯊꯣꯡꯗ ꯆꯠꯅꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯁꯤꯡꯁꯨ ꯑꯃꯠꯇ ꯆꯠꯅꯈꯤꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯣꯏꯔꯝꯕꯟ ꯀꯩꯊꯦꯜ ꯏꯃꯥ ꯀꯩꯊꯦꯜ ꯑꯅꯤꯒꯤ ꯀꯔꯛꯃꯛꯇꯗꯅꯤ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯣꯀꯣꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯊꯦꯜꯁꯤꯡ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯟꯅꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯗꯨꯀꯥꯟꯁꯤꯡ ꯑꯃꯠꯇ ꯍꯥꯡꯅꯈꯤꯗꯦ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯠꯅꯈꯤꯗꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯇꯨꯗ ꯌꯥꯎꯈꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯁꯨꯝꯂꯕ ꯁ꯭ꯇꯦꯠ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕ ꯆꯠꯄ ꯒꯥꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯁꯥꯔꯚꯤꯁꯁꯤꯡ ꯂꯣꯏꯅꯃꯛꯀꯤ ꯑꯊꯤꯡꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯕꯤ ꯊꯣꯡꯗ ꯆꯠꯅꯕ ꯈꯣꯠꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯩ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯁꯨ ꯊꯣꯡ ꯑꯃꯠꯇ ꯍꯥꯡꯅꯗꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯕ ꯐꯪꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯚꯤꯁꯣꯔ ꯑꯦꯅꯥꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ